Lamdam asidagi drug Maru Phangna Muthatlasi Haina Meira paibi shingna Ngarang Numidang Khongjom da Meira gi Khongchat ama Chatkhre. Khongjom Meira paibi lupna sinduna Chatkiba Meira gi Khongchat adu Jingtham amadi Khongjom ani gi khun tainafam lampaktagi hauraga National Highway 102 fauduna Khongjom Bazar fawba chatlaba matung lambi gi nak yeta leptuna kholau kaya laukhe. Khongchat aduga mari lainana Khongjom Meira paibi lupki secretary Mutum Nirmalana Hai Tungi Mirol Kanaba Manipuri drug Maru Phangna Muthatlasi drug ki mapu kanano haiba masak khanglase kuki narco terrorist singna maitei furup hatnaba chahi kayagi mamangtagi thorang tawrakliba ase aikoi punna khangminase ngase icha isu kayana Manipuri drug Maru Phangna Muthatnaba lawrakliba thodang asi achumba khongthangni haina mahakna makha takhe Ekoi tungi miron kannabagi da mama ekoina chak chana lepkani ekoina thengnagani haiba adugi pandam duda ngasi ingaba ningtham thagi matam sida mama mayamna khutta Meira pairaga tungi mirol isa isu kannabagi da ngasi gi khongchat se koi chatlibani aduga ngasi jakki mapu kanano ngasi Manipur da thoiba kuki na ko terrorist singna maitai phurupu hanabgi da atamnana chahi kayadagi thorang tawdana laaba asigumba se ekoi khangminasi haidana madu khangnabagi damak ekoi ngasigi mama singna madugi mayokta jak lalonba singi mayokta aduga kukina ko terrorist singna gi mayokta ni ekoi ngasi changchat chatliba Meira gi rally ase